ꯑꯩꯒꯤ ꯁꯝꯁꯦ ꯃꯤꯡꯁꯦꯟꯗ ꯌꯦꯡꯉꯒꯅꯦ ꯅꯪꯒ ꯃꯥꯟꯅꯅꯕ ꯁꯦꯝꯃꯤꯅꯦꯕ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯐꯖꯩꯌꯦ ꯑꯗꯣ ꯑꯩꯅꯗꯤ ꯈꯔ ꯍꯦꯜꯂꯦ ꯍꯨꯔꯥꯟꯕꯗꯤ ꯏꯟꯗꯤꯌꯥ ꯃꯨꯟ ꯂꯩꯔꯝꯃꯦ ꯑꯅꯤꯁꯦ ꯌꯥꯝ ꯃꯑꯣꯡ ꯇꯥꯟ ꯂꯥꯛꯇ꯭ꯔꯣ? ꯇꯥꯃꯣ ꯌꯥꯏ ꯉꯥꯏꯈꯣ. ꯇꯥꯃꯣ ꯌꯥꯏ ꯉꯥꯏꯈꯣ. ꯌꯥꯏꯀꯣ. ꯅꯊꯧ ꯂꯩꯕ꯭ꯔꯣ? ꯅꯠꯇꯦ ꯅꯪ ꯏꯕꯦꯆꯥ ꯀꯣꯏꯗꯦ ꯍꯥꯏꯗꯦꯅꯦ. ꯀꯣꯏꯗꯦ. ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯅꯊꯧ ꯂꯩꯕ꯭ꯔꯥ? ꯇꯥꯃꯤꯟ ꯇꯧꯁꯤꯜꯂꯣ. ꯉꯥꯏꯈꯣꯅꯦ ꯈꯨꯠꯀ ꯄꯥꯏꯅꯔꯗꯅ ꯁꯤꯃꯥ ꯀꯨꯝꯕ ꯅꯨꯄꯤ ꯅꯨꯄꯥꯒ ꯃꯥꯜꯂꯤꯗꯅꯀꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ. ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯀꯩꯁꯨ ꯇꯧꯔꯣꯏ. ꯃꯁꯤ ꯑꯉꯥꯎꯕꯁꯦ ꯑꯐꯥꯎ ꯌꯥꯝ ꯁꯥꯏꯅꯤ. ꯐꯥꯖꯜꯂꯣ ꯐꯥꯖꯜꯂꯣ ꯊꯕꯛ ꯇꯧꯒꯦ. ꯐꯥꯗꯣ. ꯐꯥꯗꯣ. ꯃꯁꯤ ꯑꯉꯥꯎꯕꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ ꯃꯁꯤ. ꯐꯥꯗꯣ. ꯂꯝ ꯌꯥꯝ ꯍꯦꯜꯂꯦꯅꯦ ꯃꯁꯤ. ꯐꯥꯗꯣ. ꯏꯇꯥꯃꯤ ꯋꯥꯡꯗꯤ ꯀꯥꯏꯗ ꯌꯥꯔꯒ. ꯃꯁꯤ ꯇꯧꯁꯤꯜꯂꯒꯦ ꯍꯥ. ꯇꯧꯁꯤꯜꯂꯣ ꯇꯧꯁꯤꯜꯂꯣ. ꯆꯤꯡꯗꯧ ꯆꯤꯡꯗꯧ 이따미 어디까지 하려? 징도 이따미 어디까지 하려? 만원가 뭐 짜먹이 저 다름이네. 뭐시? 이사, 넌 이기 돼요. ꯑꯗꯨꯝ ꯌꯥꯕꯅꯤ ꯂꯥ ꯀꯣꯏꯔꯒꯁꯤ ꯂꯥ ꯉꯥꯎꯍꯜꯂꯦ ꯑꯩꯗꯤ ꯏꯕꯦꯆꯥ ꯅꯪꯅ ꯉꯥꯎꯍꯜꯂꯦ ꯑꯩꯁꯨ ꯇꯥꯃꯣ ꯌꯥꯏ ꯅꯪꯅ ꯉꯥꯎꯍꯜꯂꯦ ꯑꯩꯗꯤ ꯏꯕꯦꯆꯥ ꯅꯪꯅ ꯉꯥꯎꯍꯜꯂꯦ ꯑꯩꯁꯨ ꯁꯐꯥꯕ ꯅꯪꯅ ꯃꯇꯝ ꯀꯨꯏꯔꯦ ꯈꯪꯅꯔꯛꯄ 오호호 마땅 구이래 강나락바 셰룰릴루 답답나삐 셰룰릴루 답답나삐 남기 사바니 ꯉꯥꯎꯍꯜꯂꯦ ꯑꯩꯗꯤ ꯁꯐꯥꯕ ꯅꯪꯅ ꯉꯥꯎꯍꯜꯂꯦ ꯑꯩꯗꯤ 이베자 낭나 시루바다이 아이리 샘자오 바이브 삼포 토이브 오이닝에 오이닝에 아르띠띠 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 मेरा थागी सनारेगी मतौगुम नंगी 공사 쿠사 쿠딩다 새가 까이나 후가이나 사제닝니 사제닝니
Oh toina Ngao khale aidi ibe jananga Ngao hale ay su sampaba nang na Ngao khale aidi ibe jananga ಛೇ ಮೊಯ್ತ ಚೌಗಿ ಫೋನ್ಗ ಪರ್ಸ್ ಕ ಸಿಲೈರಿ Kaino phika hapsulu kaino. ಮತಾಂಗ್ ಇಚಾ ಚಾದನ ರೊಮಾನ್ಸ್ ತೌಬಸಿನನೆ Oh, yare yare. Ihe, ado ai chaluge ko. Kaino? ಹೊರೆನಿ ಪಂಥಾಬ ಮಾಯ್ದೋ ಚತ್ತೆ ಯಾದಮ್ನಿಕೋ Ngasi thabuk mayam siga nang na thanda kok chalabasu yadubu. ದಾಗ ಯಂ ಚಬಿನ್ನನಿಂಗ್ಬದೋ ಮೀನಸು ಅಮುಕ್ತ ಲಾಕ್ತೇನ ಯಂ ngangi Adu sangdan torini kaidorge memi. Ado ai chaluge ko. 저 Ai, bema. Kaidore? 호랭 ngân hello ko Hoi. 이놈아 이놈아 ಕೈದೌರಗಿ ಇನಮ್ಮ. ಕೈದೌರಗಿ ಹೆಮ್ಮಿ 이놈아 ಹೈಮ ಹೈಮ 이놈아 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 ಕೈನು ಮಾಂತೌಸಿಬ ಕೈನು ನಂಗ ngasi sak khalisibo 이놈아 I am 칸닝해봐 ಹೈಮ 컷부지 그만 떠오기 컷바 어 ඛꯪ데다 이놈아 너 후직 또 하이두디 ಹೈಮ ඛꯪ데다 아스 파마 나 진짜 뭐 한게 ಕೈನು ಮಾಂತೌಸಿbo 다저가 난거 후직 떠이도 내 거이 내라 ಹೈಮ ꯆꯂಹೆ 세란 두란 거이 나버세 농페 땅나브라 하 거이 나버세 거이 나다브라바 하 하바 하 ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯆꯥꯛ ꯆꯥꯊꯣꯛꯔꯁꯤꯂꯣ ꯑꯩꯅ ꯄꯥꯛ ꯀꯣꯏꯅꯅꯤꯡꯉꯦ ꯀꯩꯅꯣꯅꯤ ꯃꯥ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯅꯣꯐꯦꯠꯀ ꯇꯧꯔꯗꯅ ꯃꯤꯆꯤꯒ ꯈꯟꯅꯔꯗꯅ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯅꯤꯡꯉꯦ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯅꯤꯡꯉꯦ ꯀꯩꯅꯣꯅꯤ ꯃꯥ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯅꯤꯡꯉꯦ 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 나오래 아이디 도말래 랑나 나하키미노키 뭉티발라이 남나 뭉티발라이 남나 라라라라 나오래 아이디 가오리 아이수 송할리 난나 됐다 다무예 됐다 딴짜드나 로맨스니 까이나 ಛೇ ಮೊಯ್ತ ಚೌಗಿ ಫೋನ್ಗ ಪರ್ಸ್ ಕ ಸಿಲೈರಿ Kaino phika hapsulu kaino. ಮತಾಂಗ್ ಇಚಾ ಚಾದನ ರೊಮಾನ್ಸ್ ತೌಬಸಿನನೆ 부이 깨너 됐다 니나 부이 깨기너 호반한테 해 까이너 나자자 아도디 까이너 거이네이네 까나 꼬나 아이는 거인 세 낭수 거이니가디네 가우세 풀어 아이나 꼬데 꼬데 꼬이 꼬데 꼬이 꼬데 꼬이 까나 나이노 니나 하이 까나 미나이바 ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯀꯣꯠꯇ ꯆꯠꯂꯒꯅꯦ ꯀꯦꯁ ꯑꯣꯏꯅ ꯇꯧꯔꯣ 하나 마디 겁너봐 아이 그다 ꯀꯤꯔꯗꯤꯅꯦ ꯂꯐꯣꯏ ꯆꯥꯔꯒ ꯐꯕꯅꯦ 나ቴ니요 ꯐꯩ ꯅꯍꯥꯟ ꯑꯩꯅ ꯀꯤꯗꯅꯅꯦ ꯆꯥꯛꯁꯪꯗ ꯂꯣꯠꯄꯗ ꯑꯩꯈꯣꯏ ꯎꯄꯨ ꯃꯊꯛꯇꯅꯦ ꯂꯐꯣꯏ ꯑꯍꯨꯝ ꯂꯩꯔꯝꯃꯦ ꯑꯗꯨ ꯆꯥꯔ ꯐꯩꯅ ꯈꯪꯕ꯭ꯔꯥ 아도디 한거 보이보니 ꯑꯩ ꯉꯥꯎꯋꯦ ꯍꯥꯏꯕꯗꯤ ꯅꯣꯏ ꯅꯄꯥꯅ ꯍꯥꯏꯕ꯭ꯔꯣ 기라가라 포이타고 빼야 돼 누나 마나 하이브라 ꯅꯣꯏ ꯅꯄꯥꯅ ꯍꯥꯏꯕ꯭ꯔꯣ 누나 마나 하이브라 ꯅꯣꯏ ꯅꯄꯥꯅ ꯍꯥꯏꯕ꯭ꯔꯥ 누나 마나 하이브라 너
너 왜이렇게 화를 갑불루 갑정두 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 너 홍자랄까누 너 홍자랄까누 너 낭나 우리 나더라 아이는 까이 호래 낭나 너 베까더라 미티가 달리나 트라나 이거다 아도니 눅시바이네 아두디 아이눈 디바기네 아도니 따오야 만나래가 응 만나네 따오야 누가 이거 누가 따오야는 까이노 보이와 그나 꼬이바 가나나티 미 아와 콩기 왜 콩기가 나노 와 콩기 두기 왜 콩기 두기니가 나노 Katuki hadis na muksida mai mamlo konda sanna waira sigi lorugi piroya yentoi Salu kita uni 어? 왜 콩기 두기다 나오래 아이디 스말레 넉넉 꼬이나리 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 낭 떠이도 그이도이노 하이브니 미는 앙바가 아무도 따들었다나 낭기도 아이고 시트리로 꼬이나리 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 이베사 강게 마호네나 빙군 마호네나 낭 가이살로에 까이기노 낭 가이살로게 까이기노 낭 가이살로게 하요바 ngasaidagi aina nangbo theiribane nangna nupa phoi haise chumbra 푸이 kaigino 푸닝악바 nangna sokyamna ma thongsadrise kaigino nangbu mina angawbidi haina basida nasana nasabu masak takjarene nang atmai tawradine ayam hainar oidore lao imungda sangasi lao ahaima 꼬이나리 Kayo nang to siya? Kahit ilay no siya. Pay. Nông không ra. Cái gì đúng tàu xí Cái gì nó khui mùng ngã cho tàu xí bỏ Nông không ra. Ha, nông này sẽ cái gì nó? Nông này sẽ cái gì nó? Hey, cái nó đúng tàu xí Ha, cái nó đúng tàu xí bỏ Cái gì nó đúng tàu xí bỏ Tao sao sẽ ngay khó bà cái gì Ta số hoài hay bà cái sẽ ngay khó bà cái gì Ta số hoài hay bà cái khó sẽ ta số hoài hay bà cái sẽ 파자 남다 포무스 나 공부 막 같아 cái gì sẽ một phụ được sẽ 아이 뭐또 남동자라 아이 뭐 부비가 너 cái đó bất kỳ gì nữa sẽ thôi đâu cái nó gì đi sẽ ta số cái nó gì bỏ 레이 cái này 되기 lấy 따오야 이나 진비만해 빨리 ngay cô sẽ 나는 뭐가 그리 가나리비노 이나마나 부분에 너무 그리 부리비노 할배니다 광대 매미 라라라라 세세 cái số toro 해 라라라 세세 쩌 벨라브라 năng 벨라브라 타샤 세 부어 Ay lalim mo ito. nang ay na haidro nang ay gisan ni pisi mimana drabini maga kak manabiya den na karigino nang mabu purisya ha karigino ba nang mabu purisya nang na thamo shankal ji karigino ba man pibam si yorisi nang karidagino nang khangbra nang ha ma sunu to ba nate ne
ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤ ꯃꯦꯃꯤ ꯍꯥꯏꯌꯨ ꯅꯪꯅꯤ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ ꯃꯥꯏꯊꯥꯖꯧ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯆꯟꯕꯨꯁꯨ ꯅꯪꯅ ꯂꯨꯅ ꯇꯧ ꯇꯥꯕꯅꯤ ꯏꯆꯤꯜ ꯏꯄꯥꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯅꯨꯡꯁꯤꯔꯕ ꯃꯔꯤ ꯑꯁꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯗꯠꯄꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ ꯃꯦꯃꯤ ꯑꯩ ꯅꯪꯒꯤ ꯃꯔꯝꯗ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕ ꯄꯥꯝꯗꯦ ꯇꯧꯁꯨ ꯇꯧꯅꯤꯡꯗꯦ ꯑꯩꯒꯤ ꯋꯥꯗꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯑꯗꯨꯒ ꯅꯪ ꯃꯁꯤꯃꯁꯨ ꯈꯪꯉꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯆꯜ ꯀꯥꯏꯅꯕꯕꯨꯗꯤ ꯅꯪ ꯀꯥꯏꯅꯕꯅ ꯍꯦꯟꯅ ꯐꯩ ꯇꯥꯆꯧ 이베사 ꯉꯥꯏꯈꯣ ꯐꯝꯃꯣ ꯏꯅꯝꯃ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ 이베사 이놈아 얌나 란크레 나가 이거 와라오가 누고 이베자 벨릭쇼! 벨릭쇼! 안다 이거! ꯄꯣꯠ ꯄꯨꯒꯗꯕ꯭ꯔꯥ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯊꯕꯛ ꯃꯐꯝꯗ ꯄꯨꯒꯗꯕꯅꯦ ꯆꯠꯁꯤꯔꯥ ꯆꯠꯁꯤ ꯌꯥꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯃꯥꯏꯒ ꯈꯨꯝꯃꯤꯗꯨꯅ ꯏꯀꯥꯏꯗꯅ ꯇꯧꯕꯅꯤ ꯊꯕꯛ ꯁꯨꯕꯗꯤ ꯏꯀꯥꯏꯔꯗꯤ ꯃꯤ ꯑꯣꯏꯔꯔꯣꯏ ꯊꯕꯛ ꯁꯨꯕꯗ ꯆꯥꯎꯊꯣꯛꯄ ꯐꯥꯎꯒꯗꯕꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯔꯤꯁꯣ ꯇꯧꯕ ꯃꯤꯁꯤꯡꯁꯦ ꯃꯤꯅꯗꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯅꯪꯕꯨ ꯂꯥꯏꯔꯤꯛꯀ ꯇꯝꯍꯧꯕ꯭ꯔꯣ ꯈꯔ ꯊꯝꯍꯧꯏ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯅ ꯃꯤ ꯑꯣꯏꯗ꯭ꯔꯕꯅꯦ ꯅꯪꯕꯨ ꯀꯗꯥꯏꯐꯥꯎ ꯇꯝꯍꯧꯒꯦ ꯀ꯭ꯂꯥꯁ 6, 7, 8 ꯑꯩ ꯒ꯭ꯔꯦꯖꯨꯋꯦꯠꯅꯤ MA ꯐꯥꯎꯕꯗꯤ ꯇꯝꯅꯤꯡꯕꯅꯤ ꯌꯨꯝꯒꯤ ꯐꯤꯕꯝ ꯆꯥꯗꯕꯅ ꯁꯤꯟꯐꯝ ꯑꯁꯤꯗ ꯍꯤꯡꯅꯕ ꯇꯧꯖꯕꯅꯤ ꯚꯦꯔꯤ ꯒꯨꯗ ꯁꯣꯝꯒꯤꯁꯦ ꯄꯣꯠ ꯄꯨꯒꯗꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯩ ꯄꯣꯠ ꯍꯥꯞꯀꯠꯆꯔꯒꯦ ꯄꯣꯔꯥꯡ ꯑꯅꯤ ꯀꯥꯔꯛꯇ ꯂꯩꯔꯝꯃꯒꯦ 이봉호 머자두부 그냥 꾸럭거도이자노네 ꯁꯤ ꯏꯃꯥ ꯀꯩꯅꯣꯁꯤꯕꯣ ꯆꯦꯡꯂꯣ ꯃꯥꯅꯤ ꯏꯃꯥ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯅꯪꯅ ꯁꯨꯔꯤꯁꯤꯕꯣ ꯏꯃꯥ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯊꯕꯛꯅꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯕꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯌꯥꯝ ꯋꯥꯔꯦꯀꯣ ꯏꯃꯥꯅ ꯅꯈꯣꯏꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯏꯃꯥꯅ ꯃꯇꯤꯛ ꯆꯥꯗꯕꯅꯤꯅꯅꯦ ꯅꯈꯣꯏꯁꯤꯡꯁꯤ ꯌꯥꯝ ꯋꯥꯍꯜꯂꯦ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯥꯅ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅ ꯌꯣꯜꯂꯛꯄꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯏꯃꯥꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯤꯕꯅꯤ ꯃꯗꯨꯗꯤ ꯃꯃꯥ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤꯅꯦꯍꯦ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯆꯦꯡ ꯋꯥꯜꯂꯛꯏꯁꯤꯕꯨ ꯅꯣꯏ ꯃꯄꯨꯗꯨꯅ ꯅꯨꯡꯇꯤꯒꯤ ꯄꯩꯁꯥ ꯄꯤꯕ꯭ꯔꯥ ꯑꯗꯨꯅꯅꯦ ꯏꯃꯥ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯕꯛꯅꯤ ꯍꯥꯏꯁꯦ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯄꯤ ꯑꯗꯣ ꯃꯤꯅ ꯌꯥꯅꯕ ꯆꯠꯂꯨꯀꯣ ꯏꯕꯨꯡꯉꯣ ꯃꯤꯅ ꯅꯨꯡꯁꯤꯍꯜꯂꯨ ꯍꯣꯏ ꯏꯃꯥ ꯇꯥꯃꯣ ꯌꯥꯏ ꯃꯣꯌꯥꯏ ꯅꯪꯗꯤ ꯏꯃꯥꯅ ꯋꯥꯔꯤꯕꯁꯦ ꯀꯔꯤꯃꯠꯇ ꯈꯪꯗꯦꯀꯣ ꯑꯗꯨꯕꯨ ꯇꯥꯃꯣ ꯌꯥꯏ ꯅꯪ ꯁꯣꯏꯗꯅ ꯐꯔꯛꯈꯤꯒꯅꯤ ꯑꯩ ꯇꯥꯃꯣ ꯌꯥꯏꯕꯨ ꯂꯥꯌꯦꯡꯅꯕꯅꯦ ꯄꯩꯁꯥ ꯇꯨꯡꯖꯜꯂꯤꯕꯅꯤ ꯇꯨ ꯄꯩꯊꯥ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯅꯤ ꯂꯥꯏ ꯍꯥꯏꯕꯁꯤ ꯃꯤꯅ ꯀꯤꯅꯩ ꯂꯥꯏ ꯊꯦꯡꯅꯔꯕꯗꯤ ꯋꯥꯍꯪ ꯍꯪꯒꯅꯤ
lam helabadi ma aina phugani ꯑꯦ ꯀꯔꯤꯒꯤ paisa lairamabadi aigi challairongani itanno nukchi aigi tanno nabatone ꯇꯥꯃꯣ ꯌꯥꯏ ꯑꯆꯧꯕ thabatonno kabul kadobna phagade ma kannaba yade itanna kappado aina taagi thabatonno yamna kapki noidi kangoi ꯁꯤ ꯇꯥꯃꯣ ꯌꯥꯏ ꯇꯣꯛꯑꯣꯕ ꯏꯃꯥꯅꯅꯦ ꯆꯥꯛ ꯊꯣꯡꯉꯦꯕ ꯆꯥꯛ ꯆꯥꯔꯒꯅꯦ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯣꯕ ꯁꯤ ꯋꯥ ꯉꯥꯡꯒꯅꯣꯕ ꯇꯥꯃꯣ ꯌꯥꯏ ꯅꯪꯅ ꯃꯤꯒꯤ ꯎꯁꯣꯞ ꯋꯥꯁꯣꯞꯇ ꯌꯥꯎꯕꯗꯣ ꯌꯥꯎꯒꯅꯨꯀꯣ ꯅꯪꯅ ꯊꯕꯛ ꯁꯨꯕꯤꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯏ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯆꯥꯛ ꯅꯤꯔꯒ ꯆꯥꯕꯗꯣ ꯆꯥꯒꯅꯣꯕ mi adudi kon phengmagi tabane ꯁꯤ ꯇꯥꯃꯣ ꯌꯥꯏ ꯅꯪ ꯅꯅꯥꯎꯅ ꯍꯥꯏꯔꯤꯕꯁꯦ ꯚꯥꯞ ꯑꯝꯇ ꯇꯥꯗ꯭ꯔꯕꯣ ꯃꯤꯅ ꯅꯪꯕꯨ ꯑꯉꯥꯎꯕꯅꯦ ꯍꯥꯏꯔꯕꯁꯨ ꯅꯅꯥꯎꯗꯤ ꯃꯨꯟꯅ ꯈꯪꯉꯦ ꯅꯪꯗꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯌꯥꯝꯕꯅꯦ ꯏꯄꯥꯒꯨꯝꯕꯅꯦ ꯅꯪꯅ ꯆꯨꯝꯅ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥꯃꯣ ꯌꯥꯏ ꯍꯜꯂꯣ ꯑꯩ ꯀꯥꯟꯅꯅꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯃ ꯅꯪ ꯑꯣꯏꯔꯦ ꯀꯨꯏꯔꯦꯗ ꯄꯥꯎꯒ ꯐꯥꯎꯅꯗꯕ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇꯪ ꯇꯝꯅꯤꯡꯕꯗꯤ ꯂꯩꯌꯦꯕ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ ꯗꯥꯁꯅꯧꯗꯣ ꯃꯥ ꯀꯩꯗꯧꯔꯕ ꯃꯍꯥꯛ ꯑꯁ ꯑꯩ ꯃꯥꯒ ꯎꯅꯗꯕ ꯌꯥꯝ ꯀꯨꯏꯔꯦꯗ ꯑꯩꯁꯨ ꯃꯣꯏ ꯌꯨꯝꯗ ꯆꯠꯂꯨꯁꯤꯔꯥꯅ ꯈꯜꯂꯝꯃꯤꯅꯦ ꯃꯍꯥꯛ ꯊꯥꯗꯤ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯗꯥꯁꯅꯧꯗꯣ ꯉꯁꯤ ꯂꯤꯁꯣ ꯑꯃ ꯊꯧꯔ ꯆꯠꯈꯤꯌꯦ ꯍꯥ ꯃꯥꯅꯦ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ ꯇꯧꯕꯅꯦ ꯁꯣꯝꯕꯨꯅꯦ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ ꯇꯧꯕꯅꯦ ꯕꯦꯝꯃ ꯀꯅꯥ ꯏꯃꯥ ꯑꯩ ꯁꯥꯅꯧꯒꯤ ꯃꯃꯥꯟꯅꯕꯅꯤ ꯃꯥꯕꯨ ꯑꯝꯇ ꯎꯅꯖꯒꯦꯅ ꯂꯥꯛꯄꯅꯤ ꯃꯥꯗꯤ ꯂꯩꯇꯦ ꯊꯕꯛ ꯆꯠꯈꯤꯅꯦ ꯃꯥꯒꯤ ꯊꯕꯛꯁꯤꯕꯨ ꯃꯥꯅ ꯍꯥꯏꯕꯗꯤ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯏ ꯍꯥꯏ ꯑꯗꯨ ꯏꯃꯥ ꯃꯥꯕꯨ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯦ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯂꯥꯛ ꯑꯌꯨꯛ ꯉꯟꯇꯥꯗꯩ ꯆꯠꯈꯤꯕꯗꯨꯅ ꯏꯃꯥ ꯆꯥꯛꯇꯤ ꯆꯥꯗꯕ꯭ꯔꯣ ꯑꯌꯨꯛꯀꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯗꯨꯀꯥꯟꯗ ꯄꯤꯖꯩ ꯍꯥꯏꯅꯦ ꯑꯣ ꯑꯩ ꯈꯪꯉꯦ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯃꯤꯇꯣꯞꯇꯧꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯑꯣ ꯏꯃꯥ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯏꯕꯦꯝꯃꯒꯤ ꯃꯤꯡꯕꯨ ꯏꯃꯥ ꯑꯩꯒꯤ ꯃꯤꯡ ꯄꯨꯔꯅꯤꯃꯥ ꯏꯃꯥꯕꯨ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯑꯩꯒꯤ ꯏꯆꯥꯅꯤ ꯁꯥꯅꯧꯒꯤ ꯃꯌꯥꯝꯕꯅꯤ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯏꯃꯥ ꯃꯥꯕꯨ ꯃꯤꯒ ꯃꯤ ꯃꯥꯟꯅꯗ꯭ꯔꯦ ꯃꯁꯤꯒꯤꯅꯦ ꯏꯃꯥꯅ ꯋꯥꯔꯤꯕꯁꯦ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯏꯕꯦꯝꯃ ꯏꯃꯥ ꯍꯥꯟꯅ ꯁꯨꯝꯅ ꯇꯧꯔꯝꯗꯕ꯭ꯔꯣ
ꯇꯧꯔꯝꯗꯦ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗꯒꯤ 이마, 시바이 선비요. ꯀꯔꯤꯒꯤꯅꯣ 이베마 ꯑꯩꯅ ꯅꯣꯡꯃ ꯁꯥꯅꯧꯗꯒꯤ ꯄꯨꯕꯅꯦ. ꯑꯗꯨꯒꯤ ꯁꯤꯡꯖꯒꯦꯅ ꯂꯥꯛꯄ. 이마ꯗꯣ ꯑꯩ ꯊꯝꯖꯔꯝꯃꯒꯦ. ꯁꯤꯝꯇ ꯄꯥꯏꯁꯟꯕꯤꯌꯣ. ꯁꯥꯅꯧꯗꯒꯤ ꯄꯨꯕ 이베마 ꯃꯁꯥꯗ ꯑꯣꯏꯅ ꯄꯤꯔꯣ ꯑꯩ ꯃꯥꯕꯨ ꯊꯤꯔꯨꯕꯅꯦ. ꯊꯤꯐꯝ ꯈꯪꯗ꯭ꯔꯦ. 이마ꯗꯣ ꯑꯩ ꯊꯝꯖꯔꯝꯃꯒꯦ. ꯑꯩꯅ ꯃꯉꯣꯟꯗꯩ ꯄꯨꯕꯁꯦ ꯌꯥꯝ ꯌꯥꯝꯃꯦ 이마. ꯉꯁꯤ ꯌꯥꯎꯔꯛꯇꯕꯩ ꯇꯧꯕꯅꯦ. ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯔꯒ ꯁꯣꯏꯗꯅ ꯄꯤꯖꯔꯒꯦ. 이마, 마기 타박도 얌 투나 똑비로 크라 하이비요. 아이 ጨꯠꯂꯒꯦ 이마. 이베마 이마, 마기 타박도 얌 투나 똑비로 크라 하이비요. 릭쇼, 아사이북 자세. ꯑꯩ ꯁꯪꯗꯦ. ꯅꯪꯒꯤ ꯃꯃꯜ ꯑꯩꯅ ꯆꯞ ꯆꯥꯅ ꯄꯤꯅꯤ. ꯑꯩ ꯃꯃꯜ ꯄꯥꯝꯗꯦ. ꯆꯠꯇꯕ ꯌꯥꯔꯣꯏ. ꯄꯨꯔꯅꯤꯃꯥ ꯐꯥꯒꯤ ꯇꯧꯔꯛꯀꯅꯣ. ꯑꯩꯒꯤꯁꯦ ꯁꯤꯔꯤꯌꯁꯅꯤ. ꯅꯪ ꯇꯧꯏꯁꯦ ꯀꯩꯅꯣ? ꯍꯤꯡꯅꯕꯒꯤ ꯂꯥꯟ ꯊꯦꯡꯅꯔꯤꯕꯅꯤ. ꯂꯥ ꯂꯣꯏꯔꯦ. ꯆꯠꯁꯦ. ꯀꯗꯥꯏꯗꯅꯣ? ꯋꯥ ꯉꯥꯡꯅꯕ. ꯑꯁ. ꯅꯪꯅ ꯇꯣꯡꯉꯒ ꯑꯩꯅ ꯊꯧꯗꯣꯏꯕ. ꯅꯪ ꯃꯤ ꯇꯣꯡꯅꯕ ꯔꯤꯛꯁꯣ ꯊꯧꯔꯤ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯃꯤꯅꯤ. ꯑꯗꯨꯒ ꯍꯟꯊꯅꯗꯤ ꯈꯝꯃꯤꯅꯨꯗ. ꯔꯤꯛꯁꯣ ꯊꯧꯕ ꯃꯤꯅꯅꯦ ꯄꯦꯁꯦꯟꯖꯔ ꯈꯟꯕ ꯍꯧꯅꯗꯦ. ꯆꯠꯁꯦ. ꯑꯁ ꯄꯨꯔꯅꯤꯃꯥ. ꯂꯥꯛꯑꯣ. ꯑꯗꯨꯗꯤ ꯑꯩ ꯒꯥꯔꯤꯗ ꯆꯠꯁꯤ ꯂꯥꯛꯑꯣ. ꯄꯨꯔꯅꯤꯃꯥ ꯐꯥꯒꯤ ꯇꯧꯅꯣ. ꯁꯤ ꯃꯤꯒꯤ ꯔꯤꯛꯁꯣꯅꯤ. ꯍꯨꯟꯇꯣꯛꯑꯝꯕꯁꯨ ꯌꯥꯕ ꯅꯠꯇꯦ. ꯁꯣ ꯄꯥꯝꯕꯁꯨ ꯅꯠꯇꯦ. ꯐꯔꯛ ꯇꯥꯅꯦꯕ. ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯁ꯭ꯋꯥꯏ ꯁꯨꯝ ꯍꯥꯏꯌꯣꯕ. ꯐꯔꯦ ꯑꯗꯨꯗꯤ. ꯅꯪꯒꯤ ꯔꯤꯛꯁꯣꯁꯦ ꯑꯩ ꯉꯁꯤ ꯔꯤꯖꯥꯕ ꯂꯧꯔꯒꯦ. ꯅꯪꯁꯨ ꯒꯥꯔꯤ ꯊꯧꯔꯛꯑꯣ. ꯑꯩꯁꯨ ꯑꯩ ꯒꯥꯔꯤ ꯊꯧꯔꯛꯑꯒꯦ. ꯋꯥ ꯉꯥꯡꯅꯒꯗꯕ ꯌꯥꯝ ꯂꯩ. ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ. ꯈꯔ ꯊꯨꯔꯛꯑꯣ. ꯑꯁ. ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦꯗ. ꯀꯩ ꯋꯥꯏꯅꯣ? ꯅꯪꯁꯦ ꯄꯥꯈꯪ ꯑꯄꯠꯄꯅꯦ. ꯑꯩꯗꯤ ꯄꯠꯄ ꯅꯠꯇꯦ, ꯄꯨꯝꯕꯅꯦ. ꯊꯧꯅꯥ ꯌꯥꯝ ꯌꯥꯎꯗꯦ. ꯃꯇꯝꯁꯤꯗꯅꯦ ꯁꯦꯜ ꯌꯥꯎꯗꯅ ꯊꯧꯅꯥ ꯂꯩꯕ ꯌꯥꯗꯦ. ꯑꯩ ꯅꯣꯏꯗ ꯆꯪꯉꯨꯔꯦ. ꯀꯔꯤꯒꯤ? ꯅꯪ ꯊꯤꯕ. ꯑꯁ. ꯑꯩ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯃ ꯇꯥꯅꯤꯡꯉꯤ. ꯀꯔꯤ ꯋꯥꯔꯤ? ꯅꯣꯏꯒꯤ ꯇꯥꯃꯣꯌꯥꯏꯒꯤ ꯐꯤꯕꯝꯗꯣ ꯃꯗꯨ ꯀꯝꯗꯧꯅ ꯑꯣꯏꯈꯤꯕꯅꯣ? ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯕꯨꯔꯣ?
ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯅꯤ ꯃꯥꯅ ꯐꯤꯕꯝ ꯑꯁꯤꯗ ꯇꯥꯈꯤꯕꯁꯦ ꯊꯧꯗꯣꯛ ꯑꯃꯗꯒꯤꯅꯤ ꯃꯗꯣ ꯑꯩ ꯑꯝꯇ ꯇꯥꯒꯦꯕ ꯃꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩ ꯃꯗꯨ ꯇꯁꯦꯡꯅ ꯇꯥꯅꯤꯡꯉꯤ